KHUNNAI ASIDA THAKSHI-KHASI CHATNA-LONCHAT AMUK HANNA HINGGATNABA AMADI Laan Yaodaba Malem Amagi Wakhallon Universal Friendship Organization na Paojel Puduna Chatli HAINA UFO Central Gate General Secretary S. YOIHENBA MEITEI na PHONGDORAKLI Wafamasing ngasi UFO na sponsor tauba MEITEI Huyen Lalong Sintam Sanglen sa JAL Academy Khoizuman Brand Safong Lakhiba Chahi Ahum Surakpagi Rising Day gi Thoramda mahak na phongdokhibane Khoizuman Bazar Community Hall da pangtokhiba branch asigi Chahi Ahum Surakpagi Rising Day gi thoramadada Oinam AC gi HANNA gi MLA Lashram Radakishore All Manipur Apunba Nupi Samaj ke President Thokchom Ramane Retired Panchayat Secretary Soibam Ipopisal Khoizuman Wasifai Gram Panchayat ke Chairperson Thodam Ahanbi Amate Panel Lawyer Advocate Khuraizam Kanta Khangan Bana Maru Oiba Mithung Lensing Oina Sarugyaki Thauramga Mari Lainana S. YOIHENBA Makatan Hai Ngasi Lamdam asida hingminariba masal gi marakta Machin Manawni Amadi Nupi Angangni Haiba Khaktana Hatna Sunabagi Thokliba Thodok Kaya Ase KHUNNAI ASIDA Mamangai Matamdagi Thamlamba THAKSHI-KHASI Kaitharakpa Asina Ahanba Maram Amani Haiki Thawai Panba Hingminariba Singge Marakta Thokliba Pamdaba Thodok Kaya Ase Lepnaba Mamangaida MEITEI AMUK Oina Kari Lichat Sajat Chatlami Amadi Fizet Chakchana Jingba Chatnabi Kaya Ase Nohongnana Hinggatnaba Universal Friendship Organization na Miyamda ngasi fauba Paojel Puduna Chatli HAINA Mahakna Makatana Phongdokhi Ije Paojel di iyo po nisibiu iyo po ngasi wong kana agumam tara koi sel khai oro any di mal le koi gara na traga kai phata bamta koi tarokri koi gi nungsina bai basini anai koi se amuktang chap manar kan dai koi Laan Yaodaba Malem Amagi MEITEI habse Prithvi da kamai to hingami habse amuktang masak tamina bada koi MEITEI gi apunba aina MEITEI mo poga aigi furup sibu hinggatnaba na traga aigi chanabi nga kwai se MEITEI na tokyo gadong na ana koi jongtong manamina dra koi Malem na masak tamina si haiba wafam se koi MEITEI na baki sinau singa maruina koi MEITEI haba jati singa koi yo po gi site gi masing tong Paojel pijari